ꯁꯦꯜ ꯑꯃꯨꯛ ꯇꯧꯊꯣꯔꯛꯀꯦꯀꯣ ꯐ꯭ꯔꯦꯟ ꯁꯛꯁꯤꯗꯤ ꯐꯖꯔꯦ ꯐꯖꯕ ꯁꯛꯁꯦ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯄꯩꯅ ꯌꯦꯡꯕꯤꯌꯨꯀꯣ what is a cell cells are the basic building blocks of living organism ꯑꯩꯈꯣꯏꯒꯤ living organism ꯁꯤꯒꯤꯅꯣ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯝꯃꯛꯏꯕ ꯄꯣꯠꯁꯤꯀꯣ ꯌꯨꯝꯗ ꯆꯦꯛꯁꯤꯅ ꯁꯦꯝꯃꯤꯗꯅ ꯕꯤꯜꯗꯤꯡ ꯕ꯭ꯂꯣꯛꯀꯤ ꯇꯥꯏꯞꯇꯅ ꯁꯦꯜꯁ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯕ꯭ꯂꯣꯛ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯁꯦꯜꯁ ꯃꯌꯥꯝꯅ ꯁꯦꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜꯁꯦ ꯁꯦꯜꯁ 100 ꯌꯥꯎꯕ ꯅꯠꯇꯦ 200 ꯌꯥꯎꯕ ꯅꯠꯇꯦ 1000 ꯌꯥꯎꯕ ꯅꯠꯇꯦ ꯂꯥꯛ ꯌꯥꯎꯕ ꯅꯠꯇꯦ ꯀꯔꯣ ꯌꯥꯎꯕ ꯅꯠꯇꯦꯕ ꯀꯔꯣ ꯌꯥꯎꯔ ꯇ꯭ꯔꯤꯂꯤꯌꯟꯁ ꯑꯣꯐ ꯁꯦꯜꯁ ꯑꯗꯣ ꯁꯦꯜꯁ ꯈꯨꯗꯤꯡꯃꯛꯁꯦ ꯆꯨꯝꯅ ꯌꯥꯎꯔꯒ ꯁꯤꯗ ꯆꯥꯔ ꯂꯩꯕ ꯅꯠꯇꯦꯕ ꯐꯝꯃꯒꯀꯣ ꯃꯣꯏꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯆꯥꯕ ꯊꯛꯏꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯋꯥꯈꯜ ꯈꯜꯂꯤ ꯃꯌꯥꯝ ꯁꯦꯜꯁꯤꯅ ꯇꯧꯋꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯕꯣꯗꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄ ꯕꯤꯜꯗꯤꯡ ꯕ꯭ꯂꯣꯛ ꯍꯥꯏꯗꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯑꯄꯤꯛꯄ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯦꯜ ꯃꯌꯥꯝꯁꯤꯅ ꯉꯁꯥꯏ ꯁꯦꯜꯁꯦ ꯀꯌꯥꯝ ꯆꯥꯎꯕꯖꯥꯠꯅꯣ ꯅꯠꯇꯦ ꯁꯦꯜꯁꯦ ꯌꯥꯝ ꯄꯤꯛꯂꯖꯥꯠꯅꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤꯛ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯄꯤꯛ ꯍꯥꯏꯗꯤ ꯃꯥꯏꯀ꯭ꯔꯣꯁꯀꯣꯞꯅ ꯌꯦꯡꯗ꯭ꯔꯗꯤ ꯎꯕ ꯉꯝꯗꯦꯗ ꯋꯥꯔꯤꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯅ ꯁꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤꯒ ꯁꯦꯜꯁ ꯑꯥꯔ ꯗ ꯕꯦꯁꯤꯛ ꯁ꯭ꯇ꯭ꯔꯛꯆꯔꯁ ꯑꯣꯐ ꯑꯣꯜ ꯂꯤꯕꯤꯡ ꯑꯣꯔꯒꯥꯅꯤꯖꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯑꯍꯤꯡꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤꯗꯤꯅꯦ ꯑꯩꯈꯣꯏ ꯁꯦꯜꯁꯤꯅ ꯕꯦꯁꯤꯛ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯑꯣꯏꯌꯦꯕ ꯃꯥꯁꯤꯅꯅꯦ ꯁꯦꯜꯁꯤꯅ ꯂꯣꯏꯅ ꯁꯦꯝꯃꯦ ꯍꯥꯏꯅꯤꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯛꯀꯁꯤ ꯇꯧꯔꯤꯕ ꯁ꯭ꯇ꯭ꯔꯛꯆꯔꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯕꯣꯗꯤ ꯑꯗꯨ ꯈꯪꯉꯦꯅ ꯌꯨꯝ ꯑꯣꯏꯔꯣ ꯀꯩꯅꯣꯝ ꯑꯣꯏꯔꯣ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯁꯦꯜꯁꯤꯅ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯔꯤꯅꯦꯕ ꯁꯦꯝꯃꯤꯅꯦꯕ ꯁꯦꯜꯅꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯁꯜꯂꯤꯕ ꯃꯌꯥꯝꯁꯤꯗꯅꯦ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯚꯤꯇꯥꯃꯤꯟꯁ ꯅꯨꯡꯇꯤꯟ ꯑꯗꯨꯗ ꯄ꯭ꯔꯣꯇꯤꯟ ꯀꯩꯀꯥ ꯃꯤꯅꯔꯦꯜꯁ ꯑꯗꯨꯗꯅ ꯁꯦꯜꯁꯤꯅ ꯂꯧꯁꯜꯂꯦꯕ ꯁꯦꯜꯗꯀꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯏꯝꯄꯣꯔꯇꯦꯟ ꯐꯪꯁꯟꯁꯨ ꯀꯦꯔꯤ ꯑꯥꯎꯠ ꯇꯧꯏ ꯍꯥꯏꯁꯦ ꯈꯪꯉꯦ ꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁ ꯂꯧꯁꯜꯂꯤ ꯕꯣꯗꯤ ꯄ꯭ꯔꯣꯚꯥꯏꯠ ꯁ꯭ꯇ꯭ꯔꯛꯆꯔ ꯄ꯭ꯔꯣꯚꯥꯏꯠ ꯇꯧꯏ ꯑꯗꯣ ꯑꯇꯣꯞꯄ ꯐꯪꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯋꯦꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯒ ꯁꯦꯜ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯒꯅꯦ ꯇꯤꯁꯨ ꯑꯃ ꯁꯦꯝꯃꯦꯕ ꯁꯦꯜ ꯍꯥꯏꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯕ ꯅꯠꯇꯦꯕ ꯁꯦꯜ ꯍꯥꯏꯁꯦ ꯇꯤꯁꯨꯗ ꯌꯥꯎꯔꯤꯅꯦꯕ ꯑꯗꯣ ꯇꯤꯁꯨ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯒꯅꯦ ꯑꯩꯈꯣꯏ ꯑꯣꯔꯒꯥꯟ ꯁꯦꯝꯃꯦꯕ ꯆꯥꯛꯁꯦ ꯑꯝꯇ ꯃꯨꯠꯊꯠꯂꯨꯈꯤꯒꯦꯀꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯄꯣꯁꯇꯣ ꯅꯃꯥꯏ ꯔꯦꯀꯣꯔꯠ